US na mateng pidrabade Russia gi makuta Ukraine soidana tugani haina mi painare Russia gi akan ba lan mayong nariba Ukraine dang United States na mateng pangna bohona badang US Congress ta marayam na tawna ba masung mateng ningthina pangba ngamlakta ba sida US ki amasung European laibak singi top official sing na yam na nungnang ba pokle US ki maikay dagi mateng fangda ba matamdang Ukraine na masangak thok sa ba ngamlakta ba masung lan mai thirak ba yai haina makhoi na phongdokre aikhoi ga khusam naraga lan mai pakani haibagi thajaba piningai di laite adubo aikhoi yaudrebade Ukraine soidana mai thigani haina US ki senior military official amana phongdokhe US ki maikidagi Ukraine da mateng piba leplingai talak asida Ukrainian forces na kha amadi nongpokta counter operation chathabada ningthi na mai pakpa ngamdre US Congress na maraikan na tawnaringai marakta Ukraine ki President Volodymyr Zelensky so US ta satuna President Joe Biden, Speaker Mike Johnson amasong top senator amade congressman singa unakhe ahang na senator suwangang duna makata na mateng pibi na ba appeal tawkhe US na Ukraine da pangliba mateng ase ka henman khre haiduna Republican Party gi wakhalon haksin ba member sing na President Biden gi tongan-tongan ba maikeda mateng pi na bagida magni kiba $1 billion chamagi tengbang thingjin masigi senfa masigi manungda $1 billion hompuga mathoide Ukraine gi dama khaidok na baduga lemhauri baduna Hamas ka lan sokna riba Israel da duga Taiwan gi amade Mexico gi lona bada thada na ba thaurang tawkhe US Congress ta $1 billion taraga tarukte Israel da pina bagi ayaba pikhe US na Ukraine da support pi ba tokhiba na taraga makata na thengthagi ba matamda ally sing dagi mateng pi bagi thabak su yamna chauna akai ba lakani haina nongsup laibak sing gi official sing na nungnang ba pokle United States amasung military alliance NATO gi mateng yaudana Ukraine na kayam kuina Russia ga thengna ba ngamgani haibado intelligence agency sing na yengseleng US ki military official amana de kalen sanglakpada Ukraine mai thiba nangani haina phongdokhe lan asida authoritarian president amana panba Russia na mai pakhiba tarbade madu Ukraine khaktagi nungaitaba thodok oiroi adubo Europe ki hena chawba security gi yamna nungaitaba paw oigani aduga US ta su achoba saitheng oigani haireng